Welcome back to Movie Decode Manipuri. Ngasi amuk puduna luxury ba film asi 1992 da release tauba psychological thriller oiba film amani. Film asi gi mamingna The Hand That Rocks the Cradle. Khwaidagi khudong thiningai oiba mioi adu khwaidagi naknaba mi oiramroi haningai leite. Film asi da mapuroi ba si khraba nupi amana matau karamna laman khumna ba honarake haibado film asi da utli. Movie explanation asi loidri phawa tabiu aroibada loinamak gyan tarakani. Film asigi ahuba sinda yamna phajaraba yum ama utli. Yum asigi manungda yamna ingna tapna yamna nungsinana imung ama leirami. Ahanba sinda utliba nupi asigi maming Claire kawi. Aduga mahaki mapuroibagi mamingna Michael kawi. Matay manaw ani asigi yamna nungsiba masanupi Emma kawi amaso leirami. Imung asi yamna ingna chigna nungsinana palami. Nongma ayuk amada nupa ama cycle thawduna makhoigi mayumda laami. Nupa aduna makhoigi thong aduda thong hangdoknaba thilakhi. Ubu yamna achinba ayuk oibagi family aduna nupa aduna thilakpa thonggi makhon adu taba ngamlamde. Tamandabadagi nupa aduna thawnawda kana legi haiduna yenguba matamdadi Claire ge michanarami. Nupa adu ubada Claire khangduna laurakhi. Michael na chenthokduna nupa adubu pharami aduga nupa adubu wari sananaba yum manungda pusalakhi. Nupa aduna yamna pakhatna amadi yamna akiba khonjal hairaki madudi Better Day Society na mahakpu mafam asida tharakpani. Hairiba society asi mimanadraba misingbu thabak phanghanaba leiba society amani. Hairiba nupa asisu wakhal mapung phadaba mimanadraba nupa amani. Nupa si makhoigi thabaksing mateng pangbinaba amadi garden adu fencing tawba lakpani haibasi Claire na khangakhi. Nupa sigi mawong mataw adu ubada Emana nupa adubu yamna nungsijakhi. Nupa sigi maming Solomon kawi. Matay manaw aduna Solomon bu makhoigi garden adu da puduna mahakna fencing khagadoriba jaga adu ulami. Fencing khanabagidamak Solomon na measurement lawba matamda step sizinaduna lawrami. Solomon tawribadu ubada matay manaw aniduna Solomon asi thabak suba yagadaba mi mandi haina mi paiba phawrami. Adubu Solomona momon noktuna measuring tape ama puthuraki aduga aina phagi tawbani haina hairakhi. Nimit kharani gi matungda Claire hospital da masa check up tawba lakhi. Claire gi masa check up tawraba matungda pregnant oiri haina confirm takhi. Nurse aduna hairakhi nangi ahanba nachanupi unakhiba doctor adudi hojikti retirement chatkre. Handaki pregnancy asidadi Dr. Morna nangi angang adu unagadoribani. Dr. Mort ki nupi gisu angang ama phangadorabani. Dr. Mort ki room da Claire makhata ba check up tawnaba kidamakta changakhi. Dr. aduna Claire ki history lorami. Claire asi angang oringedigi hauna asthma naba patient amani. Dr. Mortna nurse adubu mapanda leirunaba thadokhi. Madugi khudong saba adu lauduna Claire gi private part singda examination tawbagi namada Dr. Mort na thengami. Dr. aduna tawriba mong aduda Claire yamna hinadaba phawrami. Adubu Dr. Mort na mahaki patient sing asi safe oina delivery tawnabagidamak examination sing asi tawribani haina hairakhi. Dr. aduna tawriba adu Claire yamna hinaramde adubu mahak tumina leikhi. Examination tawba matamda Dr. Mort na hand gloves phawba lokthokduna private part singda thengduna privacy maintain tawkhide. Examination loiraba matungda Claire yamna thawai nungairamde. Masina maram oiraga Claire panic attack tawba horakhi. Mahaki asthma adu henjalakhi sor honba warakhi. Inhaler sijanaduna Claire yamna wana khangkhi. Mayum yauraba matungda Claire masa pumba iruja tokhi aduga yamna kapchakhi. Thokiba thokdoktugi wari pumba mahaki nupada lirami. Wari singadu tabada Michael yamna sawningami. Police ta complaint tawsi haina Michael na Claire da hairami. Adubu Claire na yakide maramdi Dr. Mort na examination gi process ni haina soidana hairakani haibasi Claire na khangi. Michael na Claire bu karisu kiganu report ta haudrabadi atopa nupi amadasu asumna tawkhini haiduna themjanbirami. Asum tawna Michael amadi Claire na police ta molest adugi matangda complaint tawrami. Matam kharagi matungda Dr. Mort TV da news channel yengduna lerami. News aduda Claire khak natana atopa nupi mari amagasu Dr. Mort na molest tawbikre haina news aduda flash tawrakhi.
Pau adu tabada Dr. Mot aduki matik ikaiba phaurami. Khangba ngamdabadagi table mathakta leiriba nongmai adu lokhatuna matomda kapsanjaduna sijaki. Adugi matung Dr. Mot ki nupi Mrs. Mot na lawyer singa unaduna wari sanarami. Mahaki nupagi mathakta thangalakpa case aduna maram oiraga mahaki property punamak government na thingjanduna thamkhare. Angang aduna poktriba phauba Dr. adugi mayumda leiba yagani. Madugi matungdadi yum aduda leiba yararoi haina lawyer aduna Mrs. Mot ta hairaki. Pausing asi tabada Mrs. Mot aduki matik thawai nungairamde meeting lurapa matamda lemaida longna haidaraktuna wandaraki. Lemaida tasanba matamda pregnant oiraba mabuk aduda yaisalami. Madugi matung private part tagi iyamna tholaki. Khudak aduda Mrs. Mot hospital da pukhalaki. Doctor mayam amadi staff mayamna kanna honarabasu angang adu kaiduna khudak aduda shiki. Mahaki ahanba angang phangdore haina yamna haraujarambani adubu thodok asina maram oiraga Mrs. Mot aduki matik thawai nuairamde. Depression nabadagi Mrs. Mot chauk thau haiba amata yaramde. Matang asida mahaki sikraba mapuroibagi maramda news ta lakhi. Claire hairiba nupi asina complain tawrakpadagi atai nupi singdunasu case tawsalakpadagi Dr. Mot adu sikhibani haina pau aduda hairaki. Pau adu tabada Mrs. Mot laman khumningbagi wakhal lakhi. Haujik tha taruk haukhre imung asisu nungaina punsi makha chatharami. Solomon su imung adugi thabak adum tawduna leirami. Haujikti mahaksu imung asigi family member amagumna leirabani. Maru oina McCoy machanupi Emmaga Solomonga yamna close oina tinarami. Matay manaw ani asigi haujikti ani suba angang machanupa Joey kauba amagasu phangjarabani. Angang ani dugi honabada yamna chillabasu Claire na McCoy garden da greenhouse ama sema pamlami. Claire asi mana masing hailei thaba yamna pamjaba nupi amani. Michael nasu angang ani dubu ningthina yinjanbinaba helper ama thamba pamlami. Numitumaktada Claire na Emmabu school gi bus phawa thilaki. Adubu Emma gi raincoat adu Claire na piba kaukhtho ami raincoat adu pige haiduna bus maningda tanarami. Adubu nupi amana bus adugi mamangda lepsanduna bus adu khamlakpadagi raincoat adu Emma da piki. Claire na nupi adubu thagatpa phongdolami. Adubu nupi asi atai kana sunate suicide tawduna sikraba Dr. Mot ki nupi Mrs. Mot ni. Mahaki maming Peton kawi haina Mrs. Mot na haijanarami. Mafam asida helper gidamak thabak thiba lakpani haina hairaki. Peton na hairaki mahak atopa yum amada helper oina thabak tawduna leirambani. Adubu yumbu adu atopa city amada yum hongdokhibadagi mafam asida helper oina thabak tawnabagidamak thabak thiba lakpani. Atopa helper singna mafam asida helper pami haina hairakpadagi mafam asida thiba lakpani. Claire su hanadigi hauna helper gi yamna darkar oibana maram oiraga Peton bu mahagna mahaki yumda invite tawrami. Claire na Peton da matau karamna asuk naha oina helper gi thabak asi tawroklibanu haina hanglakhi. Peton na yam hai singna sasinaba wahi singna Claire da hairaki. Sahi amagi mamangda aigi ipuroiba amadi aigi ichanupa accident amada sikhi. Accident aduna maram oiraga aihaksu makhatana angang pokpa yararoi haina doctor na hairaki. Madugi matungdagi imanabi amagi matengna helper gi thabak asi taholakibani. Aina angang yamna nungsijabana maram oiraga helper gi thabak asi angang leba yumdana yamna hena nungaijai. Angang sing adu loineraga aigi awa pothapam oijaribani. Peton gi sasanaba phajaraba wahi sing aduda Claire yamna haraurami. Joey na leiriba room aduda Claire na Peton bu puduna chatki. Adubu Solomon na Claire bu korokpadagi Peton bu room aduda thalamlaga mahak makhada kumtharaki. Tanja aduda Peton na Joey bu mamit pena yengjarami. Joey gi nungsiraba masak adu ubada Peton pungaw ngawki. Ngahaki matungda Solomon su room aduda changlaki. Peton ga Solomon ga su khut sokna duna sakhang nakhi. Adubu handshake tawba matamda Solomon gi makhotagi Peton gi phurita color khara sukhi. Solomona khudak aduda ai soikre lankhre hain hairami. Adubu Peton na Solomon da yamna sauna amadi yamna hainadani yenglaki. Matang adudagi Solomon na Peton bu yamna chingnaba horakrabani. Claire na Joey bu breastfeeding tawringaida Peton su changlaki.
Petonbu dinner join taunaba Claire na Petonbu dinner gi invite taurakhi. Mathangi sinda Petonna family member pumna maka unarami. Dinner tauringaida Petonna sasanaba amadi nungsiraba wahi kaya hairami aduga Emmagasu yamna close oinarami. Matang aduda Claire na thabak tauringaida Claire gi manadagi sana adu nantharakuna lemaida tarakhiba adu Petonna urami. Adubu Claire di manadagi sana adu nandaduna takre haibasi amata khangkide. Sana adu Petonna Claire da pibagi mahutta khunjanduna paishanduna thamki. Michael amadi Claire McCoy animak Peton gi matau aduda apenba phawrami. Petonbu McCoy gi helper oibina ba haijaki. Matai manau aniduna kitchen manungda wari saduna leiringaida Petonna laurakhi aduga Joy gi machindagi nagi sana ama phangli haina hairakhi. Claire na aina section dabadagi thokpani aibu ngakpiyu haina hairakhi. Michael na karisu khalunu soiba haibasi tambangam banati haina hairami. Mathangi numita Peton yum aduda mapot masai puduna yum hongjalakhi. Mahakna wind chimes amabu give oina Claire da pirami. Wind chimes adubu Joy gi room da yanduna thamnaba Peton na hairakhi. Nungsagi mangan ningthina phangba room ama Claire na Peton da magi room oinaba pirami. Namitogi namidangda mipum khudimak loina tumna kharba matungda Peton mahaki roomdagi tumina tholaktuna Joy gi roomda chalame. Petonna mon ama paiduna Joy gi manata changselame. Sin asi Petonna angang asibu hatkhigedabagi sin adu mali. Adubu mon adu Joy gi makok mathakta thamduna baby monitor adu mon aduna khumjalame. Adubu yamna thajadana Joy bu Petonna pamkhatuna chakuri amada phamami aduga angang adubu breastfeeding tawirami. Angang aduna sangom thakpa adu ubada Peton asokki mati harauki mamittagi mapi phawba takhi. Haujikti angang sing adu Petonna sinaduna leirabanina Claire su magi greenhouse adu semgatpa haurakhi. Thabak suba mi kaya laktuna greenhouse adu semba haurakhi. Solomon su thabak aduda mateng pangami. Numidang ama Claire magi mapuriba Michael amadi friend kharaga loinena party amagidamak chatnaba sem sarami. Matang aduda Claire na upuda phithi duna leiringaida party aduda setnaba thamba dress adu Petonna kokta tainaba oilama haijanduna chuhalami. Claire dress adu chuba ubada thawai nungairamde. Matang aduda Michael gi friend sing adu makhoi gi yumda yorakhi. Peton gi phajaraba masak adu ubada Michael gi friend Martin pungau ngauki. Peton bu mamit koptana yengjakhi. Adubu Martin gi nupi Marlin asi yamna singba nupi amani. Mahakna Peton da yamna jingnaba mideng amada yengami. Claire na mahaki mapureba Michael da dress adugi matangda hairami. Adugi matung makhoi punna party adugi damak chatkhi. Peton na angang sing adubu yengsanduna lehawi. Namidangi matamda Emmabu mahagna butki film yenghalami adubu haiba singasi Claire na di yaroidaba thabakni. Close oinarakpadagi Emana Petonda mahaki mapa Michael amadi mahaki friend Marlin angang oringaida nungsinnarakpani haina haidorakhi. Aduga schoolda road koba nupa macha amana Emmabu yamna usitana tawbi haina Emana Petonda hairami. Somdana party manungda Marlin na Claire da phagi oina hairakhi. Masak matau phajabi nupi amana helper oina yum aduda leisanba haibase aphaba nate. Claire na noksanaduna wafam adu thaidokhi. Asum tawna nungti numit khudingi thenglaba ahingda Joy gi roomda Petonna chatuna Joy bu breastfeeding tawbirami. Asumna mahakna angang adubu breastfeeding tawba aduna mahaki masada yamna nungaiba apenba phawrami. Amadi mama ama oiba phangbagi wakhal ama phawhalami. Nongma ayuk amada Peton Emma gi school da Emma bu unaba chalami. Angang sing adugi mamangda Petonna yamna sakta khatpa angang road ki makhut adu leithekhi. Karigumba Emma da makhatana usitaba tawrabadi nangi nakok adusu leithekani haiduna Petonna road pukki helami. Angang aduna su Emma da amuk hanna usitaba tawraroi haina Petonda hairami. Mathangi ayukta Claire na Joy bu breastfeeding tawnaba honabada sangom thaku haiba yaramde. Joy mamagi sangom thakpa yamna pamjabani adubu Joy na thaku yadaba aduda Claire yamna angakpa phawrami. Madugi matung Claire ga Peton ga wari chanarami. Claire na hairakhi ngarang ahingdi Michael ga maga Michael gi thabak amagi proposal ama type tawnaba honabada ahing tumba phangkhidre.
Tanja aduda Michaelna proposal letter adu makhuta paiduna laami. Proposal letter adu hayengmak officer singi manakta yaudaba yadabani haiduna posta proposal letter adu thaba chatkadoribani haina Michaelna hairame. Mahaki nupana office tasu chatkadaba leibanina warani khangbadagi mana oina posta proposal letter adu thabiragi haina Claire na Michael da hairakhi. Adugi matung Claire na Petonbu mahaki greenhouse adu da pusanduna mahaki garden adu bu yenghalami. Claire na leising adu ising chaiduna leiringai da Claire gi bag tagi proposal letter adu Peton na horalami. Peton na bathroom manung da changning le haiduna bathroom manung adu da proposal letter adu segairami. Peton matom ta khoidau shauning badagi bathroom gi thong adu da kaukhanduna khangami. Madugi matung Claire post office da satuna proposal letter adu post da thanaba tawrami. Adubu proposal letter adu mahaki bag manung adu da thiba phanglamde. Masina maram oiraga Claire panic attack tawrami amadi mahaki asthma adu henjalakhi. Claire na inhaler season aduna sor sanga honduna khangami. Adubu punamak singasi Petona loina urami. Hauzik Claire gi aswanba amagasu Petona khangbangamki. Numitugi evening da Claire na mahaki mapuroiba Michael da yamna thamoi chokna lale soikre haina haijarami. Proposal letter adu thahauda buduna Michael da yamna sokhalabasu mahaki mapuroibana karisu khalunu haiduna Claire bu Michael na themjanbirami. Matam kharagi matungda Peton Joyi ga loinana Michael gi office ta laami. Proposal letter mangkhiba tuna maram oiraga Claire asi thawai yamna nungaitre mahakpu puning thawgatpa oina surprise birthday party ama tausi haina Peton na Michael da hairami. Peton gi idea adu Michael su yaninglami. Mathangi sinda Peton na mahusagum Joyibu breastfeeding tawbirami. Adubu tanja aduda Solomona Peton na tawriba adu uthoki Peton na su Solomona mahakpu uthokre habase khangami. Masina maram oiraga Solomon yamna pakhatpa amadi akiba phawrami. Peton hariba nupi asi aphaba nupi amadi natre habase Solomona khangami. Kanasu leitaba matamda Peton na Solomon bu mimanadaba Angaobi haina yamna thina chaiduna phurami. Karigumba thokdok asi haibadi breastfeeding adugi matangda Solomona kanagumba amada haidoraklabadi mahakbu ijat manganaba honai haiduna police ta complaint tawbani haiduna Peton na Solomon bu kihelami. Mima nadraba Solomon karisu haiba ngamlamde amadi nupi adubu ubada yamna akiba phawrami. Adubu yum asida aina leiri makai angangsing amadi family asibu sokhaloi haina Solomona matomta machinda sonduna khangjakhi. Numitugi evening amada Solomon mayumda hange tawba matamda family aduna Solomon da cycle ama gift oina piduna surprise tawrami. Solomon harau manbana mamittagi mapi phawba takhi ngasi phawba kanamatana asumna mahakpu nusina tawbikhidri. Adubu somdadi Peton na Claire da Solomon gi matangda aranba kaya ama haijalami. Solomon na maram chadana amadi natai chadana emabu thengnaba honai haina Peton na Claire da haijalami. Solomon na adugumba thabak tawroi haina yamna thajana Claire na khumlakhi. Adubu kanagumba amana haijalakpanina Claire khajiktamak oirabasu jingnaba phawrami. Matam kharagi matungda Claire na mahaki greenhouse adu semjenduna leiringaida Peton laktuna hairakhi. Baby monitor adu yakhidre battery yaugdraba mali. Solomon gi toolbox adu da battery extra yarongani amukta check tawbiyu haina Peton na hairakhi. Claire Solomon gi room adu da chatuna toolbox adu da check tawrami. Adubu laibak thibadi Solomon gi toolbox adu gi manungda Emma gi underwear adu yaugduna leiramba thingdarakhi. Yamna thajadaba thokdok adu ubada Claire yamna sauninglami amadi Solomon bu thina chaiduna phuba chaiba tawrami. Solomon bu maral sijelaba matungda tantokhankhiba haibase Peton gi plan amani. Solomon tanthokidori khangbadagi Peton yamna haraurami. Adugi matung Solomon bu McCoy gi mayum adudagi tanthokhi amadi Solomon bu organization gi mi kilaktuna puraga chatkhi. Solomona yum adu thadokuna chatkhiba ubada Emma thamoi kairami amadi yamna nungairamde. Mahaki mama Claire na Emma da kauba matamdasu khumba tawramdana Emma na sauna chatkhi. Mama ga wari sanau haibadi lairadana tuminau haiba phawba Emma na yaramde.
Asum tawna Emma mamadagi asum lapthoraki amadi Petondana henna close oidaki. Nongma numit amada Marlinna Claire gi pochai khara thilaki. Peton su pochai sing adu lokthokpada mateng pangami. Tanja aduda Marlin gi bag manungda lighter haibadi mekhet ama yawadu urami. Madu sizinaduna plan ama sillagi haina Petona khalami. Joy gi room mamangda winsime ama yalibadu Marlinna kaidagino haina hanglaki. Petona give oina pirakpani haina Claire na khumlaki. Winsime sadu yamna phaji haina Marlin na Peton da hairami. Numitugi numidang adu thabak loireba matungda Claire gi birthday surprise adu gidamak guest list khananaba Michael amadi Marlin hotel amada unarami. McCoy ani unai haibase Petona loina khanglabani. Marlin ga Michael ga aronba mari neramba yai haina Petona Claire da haijalami. Karigidamak Michael na asuk thenglebasi phawba yumda halaktribano haina Petona Claire da hangjalami. Numitu Michael yamna thengna halaki. Michael gi machindagi churuki manam sunamami. Matang asida Claire gi chingnaba yamna hengalaki maramdi Marlin asi churuk yamna thakpa nupi amani. Asuk thenglaba phawba kadaida leirui haina Claire na yamna sauna hanglaki. Office ki achinba thabak khara leibadagi thengdokre haina Michael na khumlaki. Numit kharani gi matungda Claire machanupi Emma ga loinana phi supamda phi suba chalami. Phi suba nupa aduna Michael gi pocket dagi Marlin gi lighter haibadi mekhet adu phangle haina Claire da pirakhi. Masi punamak Petona haina singna sellaba plan ngaktani. Mahaki mapuriba Michael amadi Marlin aronba mari soidana leinaramlani haiduna Claire na yamna thajarami. Claire kapna magi car aduda halaki amadi mahaki esma adu henjelaktuna mamittagi mapi tana inhaler adu sijinarami. Yumda yoroklaba matungda Claire na mahaki masanapibu room manungda changkhinaba hairakhi. Tanja aduda Michael phajaraba dress setuna Claire gi manakta changlakhi. Adubu Claire na Michael hek ubaga yamna sauna lau khongduna chaiba ngangba horakhi. Marlin ga maga aronba mari lengi haina Claire na Michael da maral sedakhi. Claire na sauba hemanba du ubadagi Michael na asengba pumba loina haidorakhi. Marlin ga ega unabadudi sopnatagi nangi surprise birthday pinabagidamak unakhibani haina hairakhi. Thangnaba roomda yamlaba miyoi kaya amana birthday cake ka loinana Claire bu ngaiduna leiba adu Michael na ulami. Ngasi asi mahaki birthday ni haibasi Claire di kaukthokhlorabani. Adubu mahakna Michael da ngangkhiba mayamdu leiriba miyamduna loina baktakhi. Maram asina birthday party adu loina kaikhi. Marlin su sauduna mafam adu thadokduna chatkhi. Mathangi ayukta Claire yamna thawai nungaituna phamduna leirami. Khana chainaba kaya thokrabasu mahaki mapurebana mahakpu nungsibikhi amadi support tawbikhi. McCoy gi helper Peton asi Claire na chingnaba horakhi. Petona yum asida lakpadagi yum asida nungaitaba thawdok kaya ama lae haina Claire na Michael da hairami. Dubu McCoy anina Peton gi maramda sanariba wari singadu Petona baby monitor adudagi atopa room amada loina tarami. Claire gi wahi singadu tabada Peton yamna sauningami. Peton yaudabida numit kharani koiba chalusi haina Claire na Michael da hairami. Family aduna yum adubu thadokuna chatkidana bagidamak Petona Claire bu hatoklagi haina khankhi. Mi kanamata hagot nadringaida Petona Claire gi greenhouse aduda changakhi. Kanagumba ama greenhouse aduda hek changlakpaga ceiling aduda kupiba glassing adu mathaktagi taselaktuna changlakliba mi adu khudak aduda sinaba ceiling adu kuptuna leiriba glass adu chingkhatuna thamkhi. Atopa sin amadana Marlin na Peton gi maramda thijanba horami. Mahagna real estate agent gi khuthangdagi Peton gi property sing check tawba horami. Dr. Mot ki property amada yum gi mamangda wind chimes ama yanduna leiba adu Marlin na uba phangami. Hairiba wind chimes asi Peton na give oina pirakhiba Joy gi room da yanduna leiba wind chimes aduga chap manarami. Chingnabadagi Dr. Mot ki matangda Marlin na makhatana thijalami. Internet ki khuthangda Dr. Mot ki funeral da Peton su yauduna leirambagi photo Marlin na thengnarakhi. Yum aduda revenge launabagidamag Peton na lakhibani haibase Marlin na khanglakhi. Khudak aduda Marlin na Claire da call tawrami. Adubu Claire yum da leiramde Peton na oina call paikhalakhi. Oiraroi khangbadagi Marlin yum aduda oina lakhi.
Claire yum aduda leiramkhide Petona oina thong hangdorakhi. Marlin na Petonbu thina ngangba horakhi. Mafam asida mirot oina leiriba karigino karigumba nahaki asingba masak adu taktrabadi police ta complaint tawgani haina Marlin na Peton da kihalami. Asumna Marlin na Claire bu greenhouse adu da leiramba yai khanduna greenhouse adu tamna chatki. Adubu laibak thibadi Marlin na thong adu hek hangdokpaga silingi glass sing adu mahaki matakta taselakhi. Marlin yamna thina soktuna khudak adu da sikhi. Plan pumnamak sing asibu siliba Petondi yamna harauna yengduna lerami. Petona khudak aduda Claire gi leijaba inhaler khudimak loina kapthoktuna amata yahonkhide. Matang asida yumda leitaba saduna Petona joibu puduna mapanda chatkhi. Claire ngahak leiraba matungda mayumda halakhi. Adubu mahagna greenhouse adu hangdoktuna yengluba matamdadi Marlin gi asiba hakchang adu taaduna lerami. Pumnamak sing asi urubada Claire panic attack tawrakhi. Yamna pakhatpa hemanbadagi Claire mahaki asma adu henjalakhi sor honba warakhi. Khudak aduda yum manungda chenchanduna 911 da call tawrami. Adubu sor honba ngamdabadagi karisu haiba ngamkhide. Mahaki inhaler adu sijanagi haina chingduna yengluba matamdadi amata yarumkhide. Adu nataba inhaler amagasu try tawrami. Adubu inhaler adusu amata yarumkhide kapa yaramde. Masina amuka hena panic attack oiduna Claire lemaida wanthaduna gyan mangduna takhi. Tanja aduda mahakpu kanbinaba kanamata leikhide. Adubu laibak phabadagi police sing aduna mahakna call tawrakhiba jaga adugi location adu track tawduna Claire bu police sing aduna kanbikhi. Police sing aduna Marlin gi asiba hakchang adusu greenhouse adugi manungda phangkhi. Thongtok sing asi police sing aduna accident oina ukhi. Tanja aduda Peton su hojik khak yum aduda lakpa saduna chenjalakhi. Claire su hospital da admit tawduna ICU da leikhi. Somdana yumda Petona Michael bu khudum chanjannaba honarami. Adubu Michael na yaningdaba utuna aigi punsidadi nupi amadagi henna loinaroi haina Michael na Peton da hairami. Numit kharani gi matungda Claire hospital dagi discharge tawrakhi. Family singa loinana Claire yumda halakhi. McCoyna car dagi halakpa aduda Solomon su McCoy gi car adugi matungda inarakhi. Claire na Joy gi room da changba matamda room adu Petona anoba wallpaper ama napsanduna lerami. Marlin na hek sidringai gi mamangda karigidamak mahakpu Marlin na unaba pamlamlibano haina Claire na khanba horakhi. Mathangi numitta Claire na Marlin gi office ta chalami aduga Marlin gi assistant ga wari sanarami. Marlin na office adu thadokuna chatringai da munna yenglamba file khara Claire da assistant aduna pirakhi. Claire na file adu yengba matamdadi Dr. Mot ki property gi matangda yauduna leramba thengnarakhi. Chingnaba adu koknaba gidamak hana Dr. Mot ki yum oiramba jaga adu da chatkhi. Real estate agent gi nupa amaga unaduna room sing adu yengba horami. Adubu yamna ngakpadi Dr. Mot ki angangi room da napamba wallpaper aduga Joy gi room da Petona napa wallpaper aduga chap manaduna lerami. Matang aduda Petona si Dr. Mot ki nupi Mrs. Mornay haibasi Claire na khanglakhi. Claire khudak aduda yumda halakhi. Yumda hek halakpaga Claire na Peton bu kinna na khangda thinbadagi Peton nahi takhi. Peton gi aronba saglon adugi matangda Claire na Michael da loinamak hairami. Khudak aduda matei manau aniduna Peton bu yum adudagi tanthokhi. Marlin busu Peton na soidana hatpa oiramgani haina Claire na Michael da hairami. Yum aduda aron athub amadi camera na chingba phattaba kya Peton na thamjalamba yai haina kibadagi family adu hotel da lerunaba pochai yomjanba horami. Luggage ta pochai hapchanaba honari kanda basement gi room dagi isai sakpagi khonjel ama tarakhi. Michael na check tawruba matamdadi Peton na lumduna Michael gi makokta yochai amana thomlakhi. Michael stair adudagi ondarakpadagi makhong phawba tekhi. Michael na Claire da khudak aduda police ta call tawnaba haikhi. Claire na khudak aduda police ta call tawkhi. Adubu Peton na tunglomdagi yochai aduna Claire da thumlakhi. Claire na phana haina singna leithoknaba honarabasu yochai aduna Claire gi nanganda tharaktuna Claire gyan mangduna lemaida takhi. Adugi matung Peton na angang sing adu kidnap tawnabagidamak stair mathakta kakhalakhi. Adubu amana hai singna Joy bu room adudagi lauthokhi. Madugi matung
Petona Joygi room the Changling Ada, Mapandigi Emana, Tong Adu, Lok Tokshanduna Tamki. Emana Joy Bupuduna, Upu Amagi Manunda Lord Ki, Adubu, Tong Adu, Yote Aduna Tongdatuna, Petona Tong Adu, Pakaiduna Hangtoki. Mahagna, Mapanda Tolakpa Matam Dadi, Angang Singadu, Tiba Panglamde. Adubu, Mahagna Kuiti Tirakpa Matam Dadi, Solomona, Angang Singadubu, Nakanda Taidokuna Tamba Urame. Matam Quinedagi, Angang Singadu, Solomona, Senazaduna Lapo Edame. Petona, Mimana Draba Solomon, Yote Aduna Tongi Torpa Matamda, Clear, Room Aduda, Tang Ama Paiduna Changlaki. Peton Amadi Clear, Yamnakana Punarame. Petona Clear da, Yote Aduna Tongi Toba Matamda, Solomona, Petongi Kud Adu, Pazanduna Tamki. Kudong Saba du Lauduna, Clear na Peton Bu, Tonaurum de Injanduna, Tonaugi Mapanda Lang Toki. Peton, Yum Adugi Mataktagi Taraki. Pensingi macin tumlaba using adugi mathakta tasanbadagi Peton kudak aduda siki. Claire na Solomon da mahak pungakpi na bahayrami. Angang adubusu Claire na Solomon da piduna pambina bahayrami. Ahan bada Solomon ki badagi angang adu pamu haybayaramde. Adubu Claire na hana lale hayjabadagi Solomon na angang adubu pambirami. Solomona angang adu pamba adu ubada emasu yamna harauzarami. Matang asida poliski siren gi khonjel su background da tarami Michael gi manakta McCoy loinamak chatki. Movie explanation asibu adomne interest leibiragadi subscribe tausen biramu adom gi khubi amagi mamal yamna yami. Matungdasu nungai raba movie explanation kya puduna lakjage.